ꯆꯍꯤ ꯑꯃꯗ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯌꯥꯝꯅ ꯇꯥꯡꯅ ꯄꯥꯡꯊꯣꯛꯄ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ SKTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯖꯔꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯥ 13 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯆꯍꯤ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ SKTVꯅ ꯑꯈꯟꯅꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯧꯖꯤꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯂꯩꯅꯔꯤ ꯑꯃꯔꯣꯝꯗ ꯕꯐꯔ ꯖꯣꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤ ꯉꯁꯤꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯍꯥꯏꯕ ꯉꯝꯕ ꯐꯤꯕꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯕꯐꯔ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯥ 13 ꯍꯦꯟꯅ ꯊꯣꯛꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯧꯇꯨꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯅꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯧꯇ꯭ꯔꯨꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯇꯨꯡꯗ ꯎꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯠ ꯇꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯦ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒ ꯍꯦꯛ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯧꯇ꯭ꯔꯨꯛ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯔꯥꯡ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔꯅ ꯌꯥꯁꯤꯟꯅꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯀꯌꯥ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯇꯧꯕꯇꯕꯨ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯈ꯭ꯔꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯧꯇ꯭ꯔꯨꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯧꯇ꯭ꯔꯨꯛꯀꯤ ꯃꯤꯌꯥꯝꯁꯤꯡꯗꯒꯤ ꯑꯍꯦꯟꯕ ꯄꯥꯎꯗꯝꯁꯤꯡ ꯈꯪꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯏꯃꯥ ꯈꯔꯁꯨ ꯊꯦꯡꯅꯖꯔꯦ ꯑꯩꯈꯣꯏꯅ ꯍꯪꯖꯒꯗꯧꯔꯤꯕꯁꯦ ꯏꯃꯥ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯑꯗꯣ ꯏꯇꯠ ꯇꯠꯇꯅꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯅꯣꯡꯃꯩ ꯕꯣꯝ ꯊꯥꯗꯔꯛꯄꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯟꯅꯔꯤ ꯃꯌꯥꯝꯁꯨ ꯏꯃꯥ ꯍꯣꯏꯁꯨ ꯈꯪꯕꯤꯔꯛ ꯍꯦꯟꯅ ꯑꯗꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯉꯁꯥꯏꯒꯤ ꯃꯈꯣꯟ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯆꯥꯛꯀꯧꯒꯅꯤ ꯍꯥꯏꯕ ꯈꯟꯕꯗ ꯋꯥꯕ ꯐꯥꯎꯋꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯥꯞꯊꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯅ ꯀꯧꯔꯒ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯅꯤꯡꯉꯣꯜ ꯑꯃ ꯐꯌꯦꯡꯗ ꯃꯌꯨꯝ ꯄꯥꯟꯕ ꯏꯆꯥꯁꯤꯡ ꯑꯃ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯂꯩꯈꯤꯗꯦ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯔꯒ ꯏꯆꯥꯁꯤꯡꯗꯨ ꯆꯥꯛ ꯀꯧꯔꯨꯔꯦ ꯏꯆꯥꯁꯤꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏ ꯉꯥꯝ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯂꯩꯀꯥꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯂꯩꯐꯝ ꯈꯪꯗꯦ ꯇꯨꯝꯐꯝ ꯈꯪꯗꯦ ꯆꯥꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯕꯨꯛ ꯆꯠꯆꯔꯨꯕꯅꯤ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯈꯣই ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯧ ꯁꯨꯖꯔꯤꯕꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤ ꯂꯧ ꯁꯨꯕ ꯃꯇꯝꯗ ꯀꯨꯀꯤꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯀꯥꯞꯊꯔꯛꯀꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯔꯒ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯖꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯂꯧ ꯁꯨꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯨꯝꯕ ꯈꯤꯇꯪ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯤꯔꯒ ꯂꯧꯉꯥꯛꯄꯒꯨꯝꯕ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯅꯤꯡꯉꯤ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯆꯥꯛꯀꯧꯕ ꯃꯇꯝꯁꯨ ꯅꯛꯁꯜꯂꯛꯏ ꯏꯃꯥ ꯍꯣꯏꯒꯤꯅ ꯀꯧꯕꯤꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯐꯝꯁꯤꯁꯨ ꯉꯁꯥꯏꯒꯤ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡ ꯆꯍꯤꯁꯨ ꯑꯩꯈꯣꯏ ꯆꯥꯛꯀꯧꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯗꯤ ꯆꯥꯛꯀꯧꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯡꯅꯔꯤ ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯥꯛꯀꯧꯕꯁꯦ ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯛ ꯀꯧꯔꯔꯣꯏ ꯃꯃꯥꯡꯗꯁꯨ ꯀꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯤꯒꯤ ꯃꯆꯥꯁꯤꯡ ꯆꯥꯛ ꯀꯧꯔꯒ ꯑꯩꯈꯣই ꯏꯆꯥꯁꯤꯡ ꯆꯥꯛ ꯀꯧꯗꯕꯁꯦ ꯑꯗꯨꯕꯨ ꯀꯧꯔꯨꯔꯒ ꯀꯔꯤ ꯊꯣꯔꯛꯀꯗꯒꯦ ꯈꯟꯕꯗ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯖꯔꯔꯣꯏ ꯑꯗꯨ ꯆꯤꯡꯌꯥꯗꯒ ꯂꯩꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯁ ꯌꯥꯝ ꯋꯥꯔꯦꯗ ꯋꯥꯕ ꯍꯥꯏꯕꯨ ꯈꯝꯊꯦꯡꯂꯦ
ꯏꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯁꯔꯀꯥꯔꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯨꯗ ꯀꯧꯇ꯭ꯔꯨꯛꯁꯤꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯑꯃ ꯁꯤꯗꯩꯁꯤꯗ ꯉꯥꯛ ꯁꯦꯟꯗꯅ ꯇꯧꯍꯟ ꯇꯥꯔꯒꯗꯤ ꯏꯃꯥ ꯍꯣꯏꯅ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ ꯆꯥꯛꯀꯧꯕ ꯍꯥꯏꯔꯤꯕꯁꯦ ꯅꯨꯃꯤꯠꯇꯨꯕꯨꯗꯤ ꯍꯣꯏ ꯉꯥꯛꯄꯤꯔꯅꯤꯀꯣ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯊꯣꯔꯛꯀꯅꯤ ꯑꯗꯨ ꯇꯝꯕ ꯉꯝꯗꯦꯕꯀோ CRPF ꯂꯩꯌꯦ ꯑꯗꯨꯉꯥꯏ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯧꯔꯨꯕ ꯅꯠꯇꯦ ꯃꯣꯏꯅ ꯀꯨꯝꯊꯔ ꯀꯥꯞꯃꯤꯅꯦ ꯀꯨꯀꯤꯁꯤꯅꯀꯣ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯃꯦ ꯑꯗꯨꯉꯥꯏꯕ ꯃꯣꯏꯅ ꯀꯥꯝꯃꯛꯀꯅꯣꯅ ꯃꯣꯏꯅ ꯊꯤꯡꯕꯤꯌꯣꯕ ꯊꯤꯡꯕꯤꯗꯦꯕ ꯃꯣꯏꯁꯨ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯃꯥ ꯍꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏꯒꯤ ꯑꯁꯇꯦ ꯐꯣꯔꯁꯁꯦ ꯑꯁꯦ ꯈꯔ ꯌꯥꯝ ꯊꯝꯕꯤꯔꯒꯅꯦ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯦ 이제 닝월 작곡버스 하잉한 짓당 아이실래 닝월 작곡버스 잣비도이라 그만이 또보나 ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣꯏ ꯂꯥꯟꯁꯤꯅ ꯈꯨꯟꯁꯤ ꯏꯔꯥꯡ ꯊꯣꯛꯄꯅꯤꯅꯀꯣ 이밤롬ꯗꯒꯤ 하디 라가 이제다가 바톤가 타락게 하버가디 레이터브라 ꯂꯩꯅꯤ ꯂꯥꯛꯑꯅꯨ ꯍꯩꯈ꯭ꯔꯦ ꯑꯩꯅ ꯐꯌꯦꯡꯗꯅꯦꯕ ꯐꯌꯦꯡꯗꯣ ꯑꯗꯨꯝ ꯈꯨꯟꯗꯣ ꯏꯔꯥꯡꯗꯣ ꯑꯗꯨꯝ ꯍꯧꯕꯅꯤꯅꯀꯣ ꯐꯌꯦꯡꯗꯁꯨ ꯉꯥ ꯂꯩꯇꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨ ꯉꯔꯥꯡ ꯈꯛꯇꯁꯨ ꯀꯥꯞꯄꯗ ꯉꯥꯏꯔꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯅ ꯅꯤꯉꯣꯜꯁꯤꯡꯁꯨ ꯑꯝꯇ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯕ ꯈꯪꯗ꯭ꯔꯦ ꯏꯔꯥꯡꯁꯦ ꯉꯥ ꯂꯩꯇꯅ ꯀꯥꯞꯅ ꯂꯩꯔꯝꯅꯤꯅ ꯈꯨꯟꯁꯤꯗ 이포 한닥시보 작곡도이라 그만이 떠오르게 어제 이랑 아깝네 자꾸 거우러다 거우도 만들 하고 거우디 거우님으로 그만이 떠오르게 거우는 게 이제 병 때네 그래서 이랑 이렇게 길어 거우도 나무도 못 봐봐 아마 앞에가 까미네 노니 좀 깝다래 봐 어느 기네 거우들에 그지 세큐리티 포스까지 라가나 아니면 아파트 아주 뭐 레이디 뭐 시거디 가서 레이디부터 뭐 그는 알비가라 뭐 프라브는 가라 레이 지금도 그나 지금도 뭐 ngay 있는 거 시가이 되는 온시디 거우도 만들어 그라 아무 공도 공노들이 아예 그 근데 나부터 기는 이자신죠 그러나 근데 내가 나인데 엄마 아빠는 그 자민을 보면 야부 얘기고 나도 야도만 때문에 그니까 ꯅꯤꯉꯣꯜ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯇ ꯎꯍꯟꯅꯤꯡꯗꯦ ꯄꯤꯅꯤꯡꯗꯦ ꯂꯣꯏꯅꯅ ꯃꯧꯁꯤꯡꯅꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯇ ꯊꯣꯛꯍꯟꯅꯤꯡꯗꯦ ꯂꯥꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯅꯤꯉꯣꯜꯁꯤꯡ ꯑꯃꯗꯤ ꯃꯧꯁꯤꯡ ꯀꯧꯇ꯭ꯔꯨꯛꯀꯤ ꯅꯤꯉꯣꯜꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛꯇ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯧꯇ꯭ꯔꯨꯛꯇ ꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯃꯧ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯅꯁꯨ ꯀꯧꯇ꯭ꯔꯨꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯤꯄꯥꯏꯕ ꯐꯥꯎꯅꯔꯤ ꯑꯗꯨꯕꯨ ꯀꯧꯇ꯭ꯔꯨꯛ ꯌꯥꯎꯅ ꯑꯇꯩ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯌꯥꯎꯕ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯃꯤꯄꯥꯏꯕ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜ ꯑꯣꯏꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯤꯕ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯁꯨ ꯍꯥꯏꯃꯟꯕ ꯊꯣꯛꯄ SKTV ꯅ꯭ꯌꯨꯁꯀꯤ ꯆꯤꯐ ꯔꯤꯄꯣꯔꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯤꯡꯊꯣꯏ ꯈꯣꯏꯔꯣꯝ ꯀꯧꯇ꯭ꯔꯨꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯂꯥꯡꯕ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯄꯥꯡꯊꯣꯛꯅꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯕꯨꯡ ꯃꯧꯄꯥ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯤꯉꯣꯜꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯌꯦꯡꯃꯤꯟꯅꯁꯤ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯑꯉꯝ ꯑꯉꯝꯕ ꯈꯔ ꯈꯛꯇꯁꯨ ꯍꯤꯗꯥꯟꯅꯗꯕꯤꯗꯀꯣ ꯑꯗꯨ ꯇꯧꯕꯅꯗꯤ ꯁꯤ ꯐꯩꯌꯦꯅ ꯈꯜꯂꯦ ꯁꯨꯝ ꯇꯧꯗꯕꯤꯗ ꯂꯩꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯦꯅ ꯑꯩꯈꯣꯏꯁꯨ ꯉꯝꯃꯦ ꯇꯧꯋꯦ ꯍꯥꯏꯕꯗꯣ
ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯇꯧꯅꯕ ꯍꯥꯏꯗꯣ ꯑꯗꯨꯝꯗꯤ ꯐꯩꯌꯦꯅ ꯈꯜꯂꯦ ꯁꯤꯗꯤ ꯏꯔꯥꯡ ꯐꯂꯥꯡꯒꯤ ꯊꯕꯛ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕ ꯃꯆꯟ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤꯅ ꯊꯕꯛꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯑꯗꯨꯝ ꯏꯔꯥꯡ ꯐꯂꯥꯡ ꯅꯠꯇꯕꯅꯤꯅ ꯁꯤꯗꯤ ꯑꯗꯨꯝ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯦ ꯀꯨꯀꯤꯅ ꯃꯃꯥꯡꯒꯤꯗꯤ ꯃꯣꯏꯅ ꯇꯧꯍꯟꯗꯕꯅꯦꯅ ꯃꯣꯏꯅ ꯂꯧꯈꯤꯕꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯁꯦ ꯑꯩꯗꯤ ꯌꯥꯔꯛꯄ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯅꯤ ꯇꯧꯍꯟꯅꯤꯡꯉꯦꯕ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯟꯅꯤꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜꯁꯦ ꯈꯔꯁꯨ ꯃꯥꯏꯟꯁꯦ ꯈꯔ ꯆꯦꯟꯖ ꯇꯥꯏꯗꯅ ꯁꯨꯝꯕꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤꯀꯣ ꯑꯩꯅꯗꯒꯤ ꯁꯨꯝ ꯆꯠꯅꯔꯛꯄ ꯀꯞꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯋꯦ तसेनमकी हारबदा ममांग चहिदा अखोगी मणिपुर सिदा तौरिबा इरांगसे कुकीगा मैतैगा तौनरिबा लानसि को तसेना यामना लाइबक थीबनी तसेना निंगो लोइबिसिंजु कुममगी चहिंगी मनुंगदा अमुक्तंग थोकपा निंगो चाकौबसे असुकी मतिक खोइरांगना ngaijaba chahini ko ngaijaba kumai ni ko adubu mamangi chahidudi akhoi awana taraba chingkhong chinga amadi imphal area da leiriba mipung khuding amata chakauna gidre adubu handak se chakau gani haiba sida mayamgi nungai badi phaujai adubu leikhidraba lanpham sida leikhidraba thawai pontha oikraba ko leibaki damakta adugi damakta di nungai taba phongdok cheri adune hijeningi se निंगों को सिंधु नोई ज्ञान तारे दा अदु हापु अदा हापु हाबिसि को मोय अमता हाई गिद्रेबा चाक चारा अमतंग को फजना चामिनाबा मबु मोपा सिंदि को अदे बतो खना लुपा तारा दा ओरसु को कोन दा ओरसु तौरगा पेन बहाइद्रा अदुनी अदुगा थाइनेगी वाशिंग मशीन फ्रिज टीवी तेरांगा याम तौइदना ममांग ददिया अदुगुम दिसि तमता लेत्रेबा ngसागी इलेक्ट्रिक केम दे लाइरिबा मियाम सिंसे अवाबा मयाम से सि खल्लुबदबा को कोसु याम नुंगाइजदेबा इमा होइदि को लानसिना थबक सुनदबगी लेतबगी लाइरबा ngakto oibani sumaina chichegi dukan sida laaga samnabda lupa lising ani gi cash pora kan sida ningo chakobagi dakhina leiba ko naiba chap manana paisa paiba paidabagi oina paisa paiba paidaba punaba sida chichegi dukan sida laaga chap manaba miyeng amta thamina baje sisi yam nungai haijaninge haidi akoina bazar chatpa matamda bazar chalurena khaloba poche sima pi haba kanda maman amaga se maman haiba mana deba aduna sida di chichegi da di laita laira pumna maman chap manana hai adagi pose मान होलसेल थादोपै चांगदुदगी बुक मान हेना मागी कई हाइतारे मागी अतोंबा सेंदोंग यावदगै सिदा थादोपिबसे याम नुंगाइन हाइजनिंग हंदकी लाखदोरिबा निगोन साकौबा असिगी मांगोइना मणिपुरदा लेबिरिबा निगोन खुदिमकपु याइफा पाउजे पिजरी अदुगा ममांग सहिददि अखोइ निगोन साकौबा पांगथोकपसे ngamgide निगोन साकौबा खक्ता नतना अखोइ अदुगुमलबा फेस्टिवल अचौचौबसु पांगथोकपा ngamgidre मसिदा अखोइगी मैतैगी ओइना सही अमदा ख्वाइदेगी चावबा फेस्टिवल निगोन चाकौबसे हंदकती लेगिद्राबा अथौबसिंग गी मागी लोइनबिसिंग को पुंगनिंग नुसिरमगनि हाबसु अखोइ थाजै पुनमक मणिपुर निगोन खुदिमंगना मदुगी अवाबदु सरुक याजरी अदुगा लेगिद्राबा थवाई दुसु इंगना सिंगना लेबो ओइबियु हाइनसु आई याफा पाउजेन पिजगे अखोगी लेमिनरिबा पुरु खुदिंग सिदा खुशी सानना लेमिनबा ओइरसना हाबसै हाइजगे अदुगा आइगी साइटगी ngamjaba haibabu आइगी दुकान सिदा आइगी whatever lily cam dagi lakpa miyoising adum full of discount ni aduga karigumba lily cam da red zone lily cam na nataba maruina red zone area da leiba singdo makoti chak paw saba bo tumba ba tangdu lai ta draba aduguma phibam da leiri akoina sida po yonjabe wani ngarang sum taireng pokpi makon toi ngasi ju kokthung na han ju koktu da thoi boduni aduna makoigi awaba so koina saruk yari adugumlaba red zone da leibiriba niwon chako ba lakpa sida thona hena phabo oibiduna नुसी सानना अचेपा मरी अदो पुनमक ngamkhai ngakminarasi ngamkhai kanminarasi habase ai thamjage aduga makhatana aruibada handaki lakadriba ningon chakoba sida aikoi masengi oiba I masenda nuaina da ba leiba punamak popo erasanu
ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯀꯩꯊꯦꯜꯅ ꯃꯥꯂꯦꯝꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯂꯤ ꯅꯨꯄꯤ ꯈꯛꯇꯅ ꯐꯝꯕ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯁꯥꯖꯕ ꯏꯌꯣꯡ ꯐꯤ ꯐꯅꯦꯛ ꯈꯨꯗꯩꯅꯆꯤꯡꯕ ꯁꯦꯠꯅ ꯆꯥꯅꯕ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯤ ꯂꯝꯗꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯃꯄꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯖꯕ ꯐꯤꯔꯣꯜ ꯀꯌꯥ ꯑꯃ ꯂꯩꯕ ꯍꯧꯔꯝꯂꯒꯅꯤ ꯏꯃꯥ ꯆꯥꯛꯀꯧꯕ ꯃꯌꯥꯁꯦ ꯄꯣꯠꯁꯤꯠ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯆꯥꯛꯀꯧꯕꯁꯦ ꯄꯣꯠ ꯌꯥꯝ ꯁꯤꯠꯂꯤꯅꯦ ꯍꯟꯗꯛꯇꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯤ ꯍꯟꯗꯛꯀꯤ ꯄꯣꯠꯁꯤꯠꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤꯍꯦ ꯍꯟꯗꯛꯀꯤ ꯄꯣꯠꯁꯤꯠꯁꯤꯗꯤ ꯑꯗꯨꯝ ꯑꯔꯩ ꯑꯔꯩꯕꯁꯦ ꯑꯗꯨꯝ ꯂꯩꯗ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯦ ꯋꯥꯟ ꯄ꯭ꯂꯥꯏ ꯊꯥꯗꯔꯦ ꯋꯥꯟ ꯄ꯭ꯂꯥꯏ ꯑꯗꯨꯝ ꯂꯩꯕ ꯊꯥꯗꯔꯦ ꯊꯥꯗꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯄꯣꯂꯤꯁꯇꯔ ꯁꯨꯠ ꯑꯃ ꯁꯨꯐꯪ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯐꯖꯅ ꯌꯣꯜꯂꯦ ꯍꯟꯗꯛꯇꯤ ꯏꯃꯥ ꯄꯣꯠ ꯁꯤꯠꯂꯦ ꯍꯥꯏꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯁꯥꯖꯕ ꯏꯌꯣꯡꯒꯤ ꯐꯤꯁꯤꯡꯁꯦ ꯃꯃꯥꯡꯒꯤ ꯆꯥꯛꯀꯧꯕꯗ ꯌꯣꯟꯈꯤꯕꯗꯨꯒ ꯍꯟꯗꯛ ꯌꯣꯟꯕꯁꯤꯒ ꯍꯟꯗꯛꯀꯤꯁꯤꯅ ꯍꯦꯜꯂꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯈꯜꯂꯤꯅꯦ ꯍꯟꯗꯛꯀꯤꯁꯤꯅ ꯌꯣꯜꯂꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯌꯣꯡꯁꯦ ꯃꯅꯤꯄꯨꯔꯗ ꯁꯥꯖꯕ ꯏꯌꯣꯡꯁꯦ ꯁꯤꯒꯤ ꯐꯤꯁꯤ ꯉꯥꯛꯇꯅꯦꯕ ꯃꯌꯥꯝꯁꯤꯅ ꯁꯤꯠꯂꯤꯁꯦ ꯃꯣꯏꯔꯥꯡ ꯐꯤꯗꯒꯤ ꯑꯗꯒꯤ ꯐꯅꯦꯛ ꯁꯨꯝꯕ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯑꯝꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯁꯥꯕ ꯍꯦꯂꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯅꯦꯕ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯆꯥꯎꯈꯠꯄ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯁꯤꯜꯂꯤꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯐꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯏꯃꯥ ꯂꯩꯕꯥꯛꯇꯣ ꯍꯟꯗꯛꯇꯒꯤ ꯑꯣꯏꯔꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛꯀꯤ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯗꯨꯀꯥꯟꯒꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯄꯣꯠꯁꯦ ꯐꯤ ꯑꯣꯏꯔꯁꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯕꯅꯦ ꯃꯣꯏꯔꯥꯡ ꯐꯤ ꯅꯪꯅ ꯏꯜꯂꯤꯕ ꯑꯗꯨꯝꯕ ꯃꯣꯏꯔꯥꯡ ꯐꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯁꯤꯒꯨꯝꯕ ꯃꯣꯏꯔꯥꯡ ꯐꯤꯁꯤ ꯉꯥꯛꯇꯅꯦꯕ ꯁꯤꯠꯂꯤꯁꯤꯡꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯐꯅꯦꯛ ꯑꯗꯩ ꯐꯤꯗꯁꯨꯀꯣ ꯁꯨꯝꯕ ꯃꯣꯏꯔꯥꯡ ꯐꯤ ꯗꯤꯖꯥꯏꯟꯁꯤ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯌꯣꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯁꯨꯝꯕ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯁꯨꯝꯕꯅꯦꯕ ꯍꯧꯖꯤꯛ ꯌꯣꯜꯂꯤ ꯁꯤꯠꯂꯤꯁꯤꯡꯁꯦ ꯑꯗꯒꯤ ꯍꯦꯂꯨꯝ ꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯝ ꯆꯝꯕ ꯁꯗꯥꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯤꯠꯂꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯦꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯃꯌꯥꯝꯁꯦ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯟꯗꯛꯇꯤ ꯑꯣꯏꯁꯨ ꯑꯣꯏꯔꯁꯅꯨ ꯂꯥꯟꯁꯨ ꯂꯣꯏꯔꯁꯅꯨ ꯆꯥꯎꯈꯠꯄꯁꯨ ꯑꯣꯏꯔꯁꯅꯨ ꯀꯣ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯌꯣꯡꯗ ꯁꯥꯖꯕ ꯐꯤꯁꯤꯡ ꯑꯁꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯁꯤꯠꯂꯦ ꯍꯥꯏꯅ ꯏꯃꯥꯅ ꯄꯥꯎꯗꯝꯂꯛꯄꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯑꯩꯈꯣꯏꯒꯤ ꯐꯤꯒꯦ ꯌꯣꯟꯐꯝ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯤ ꯏꯃꯥ ꯍꯟꯗꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯇꯝꯅꯕ ꯑꯩꯈꯣꯏꯒꯤ ꯐꯤꯒꯦ ꯐꯅꯦꯛꯀꯨꯝꯕ ꯁꯤꯒꯨꯝꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛꯀꯨꯝꯕꯁꯦ ꯀꯌꯥꯝ ꯁꯤꯠꯄꯤꯒꯦ ꯑꯗꯨꯒꯨꯝꯕꯒꯤ ꯈꯔ ꯁꯤꯠꯂꯦꯀꯣ ꯈꯔ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯈꯔ ꯀꯧꯅꯔꯕꯅꯤꯅ ꯍꯥꯀꯨꯝꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯠꯂꯦ ꯈꯔꯒꯁꯤ ꯅꯣꯡꯃꯒꯤ 5 ꯇꯔꯨꯛ 10 ꯑꯃ ꯀꯔꯤꯅꯣ ꯑꯗꯨꯝ ꯁꯤꯠꯂꯦ ꯁꯣꯝꯗꯁꯨ ꯈꯨꯗꯩꯒꯨꯝꯕ ꯔꯥꯅꯤ ꯐꯤꯒꯨꯝꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀꯨꯝꯕ ꯌꯣꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯏꯃꯥ ꯑꯃꯗ ꯍꯪꯖꯒꯦ ꯏꯃꯥ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯣꯡꯗ ꯁꯥꯖꯕ ꯁꯤꯒꯨꯝꯕ ꯐꯤꯁꯦ ꯀꯌꯥꯝ ꯁꯤꯠꯄꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯄꯥꯎꯗꯝꯃꯣ ꯍꯟꯗꯛ ꯁꯤꯠꯂꯦ ꯄꯣꯂꯤꯁꯇꯔꯒꯨꯝꯕ ꯑꯗꯩ ꯃꯨꯀꯥ ꯃꯣꯏꯔꯥꯡ ꯐꯤꯒꯁꯦ ꯃꯃꯥꯡ ꯆꯍꯤꯒ ꯌꯦꯡꯅꯕꯗꯗꯤ ꯍꯟꯗꯛꯁꯦ ꯀꯃꯥꯏꯅ ꯃꯍꯧꯁꯥꯒ ꯑꯗꯣ ꯀꯣꯔꯣꯅꯥ ꯃꯇꯨꯡꯗꯒꯤ ꯍꯟꯗꯛꯇꯅꯤꯅ ꯀꯧꯔꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯍꯟꯗꯛꯁꯦ ꯈꯔ ꯍꯥꯟꯅ ꯅꯍꯥꯟꯈꯩ ꯀꯧꯔꯨꯗꯕꯒꯤ ꯈꯔꯗꯤ ꯁꯤꯠꯂꯦꯕ ꯏꯅꯦ ꯆꯥꯛꯀꯧꯕ ꯌꯧꯁꯤꯜꯂꯛꯄꯁꯦ ꯐꯤꯁꯦ ꯀꯌꯥꯝ ꯀꯃꯥꯏꯅ ꯌꯣꯟꯕꯤꯒꯦ ꯑꯗꯨꯒ ꯃꯃꯜꯁꯦ ꯍꯦꯟꯀꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯂꯩꯕꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ ꯇꯥꯊꯕ ꯀꯩꯗꯧꯕ ꯂꯩꯇꯕ꯭ꯔꯥ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯌꯣꯜꯂꯤ ꯍꯥꯟꯅ ꯄꯣꯠ ꯌꯥꯝ ꯁꯤꯠꯂꯝꯗꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯒꯤ ꯃꯨꯀꯥ ꯁꯨꯠꯁꯦ ꯈꯔ ꯁꯦꯠꯂꯤ ꯑꯗꯒꯤ ꯔꯥꯅꯤꯁꯨ ꯈꯔ ꯂꯣꯏ ꯌꯣꯟꯅꯩꯕ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯜꯗꯨꯗꯤ ꯍꯦꯟꯒꯠꯄꯁꯨ ꯁꯨꯡꯉꯝ ꯉꯝꯗꯔꯦ ꯍꯥꯟꯅ ꯃꯅꯤꯄꯨꯔꯁꯤꯗ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯇꯣꯔꯦ ꯂꯥꯟ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯇꯨꯡ ꯏꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜꯁꯦ ꯍꯦꯟꯅ ꯌꯣꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯤ ꯊꯥꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯃꯜꯗꯣ ꯃꯣꯏꯅ ꯍꯥꯟꯅꯗꯒꯤ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯃꯇꯝꯗꯗꯤ ꯁꯦꯟꯗꯣꯡꯗꯣ ꯌꯥꯝ ꯂꯩꯇ꯭ꯔꯦꯕ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯁꯦꯟꯗꯣꯡꯗꯤ ꯉꯁꯥꯏꯒꯤ ꯂꯩꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯅꯅꯦ ꯂꯥꯟꯒꯤ ꯄꯩꯁꯥ ꯄꯥꯏꯅꯗ꯭ꯔꯦ ꯂꯩꯇꯗꯅ ꯂꯥꯛꯏꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯃꯌꯥꯝ ꯍꯥꯏꯔꯛꯑꯕꯅꯤꯅꯅꯦ ꯑꯩꯈꯣꯏ ꯁꯦꯟꯗꯣꯡ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦꯕ ꯁꯤꯠꯄꯗꯤ ꯈꯔ ꯁꯤꯠꯂꯦ ꯍꯥꯟꯅ ꯃꯌꯥꯝ ꯁꯤꯠꯇꯕꯗꯣ ꯍꯧꯖꯤꯛꯇꯤꯈꯔ ꯁꯤꯠꯂꯦꯕ ꯆꯥꯛꯀꯧꯕꯒꯤ ꯑꯗꯨꯒ ꯁꯦꯟꯗꯣꯡꯗꯤ ꯌꯥꯎꯗ꯭ꯔꯦ ꯄꯣꯠ ꯌꯣꯟꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯈꯛꯇ ꯉꯥꯏꯔꯦ ꯂꯥꯟꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯆꯥꯛꯀꯧꯕ ꯂꯦꯞꯄꯨꯔꯒ ꯍꯟꯗꯛ ꯆꯍꯤꯗ ꯑꯃꯨꯛ ꯆꯥꯛꯀꯧꯕꯅꯤꯅ ꯇꯧꯕꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯃꯛꯄꯨꯗꯤ ꯆꯠꯆꯔꯔꯣꯏꯀꯣ ꯑꯗꯨꯒ
ꯃꯧ ꯅꯍꯥ ꯃꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯗ ꯆꯥꯛꯀꯧꯒꯅꯤ ꯍꯥꯏꯕꯗ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯁꯦ ꯁꯤꯁꯤꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯆꯥꯁꯤꯡꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛꯁꯨ ꯂꯩꯇꯕꯁꯤꯡꯗꯣ ꯀꯣ ꯋꯥꯏ ꯍꯋꯥꯏꯖꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯏꯔꯣ ꯆꯥꯛꯀꯧꯗꯣꯏꯔꯣ ꯄꯣꯠ ꯂꯩ ꯂꯥꯛꯄꯩ ꯋꯥꯗꯅ ꯐꯝꯃꯤꯔꯥ ꯀꯩ ꯂꯩꯕꯤꯔꯒꯦ ꯆꯥꯛꯀꯧꯕꯒꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯍꯩꯕꯥꯛꯂꯪ ꯐꯅꯦꯛꯁꯦ ꯂꯩꯕ ꯆꯥꯛꯀꯧꯕ ꯆꯠꯄꯤꯗꯣꯏꯔꯣ ꯆꯥꯛꯀꯧꯕꯗꯤ ꯆꯠꯂꯔꯣꯏꯌꯦ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯀꯧꯗꯤ ꯀꯧꯗꯣꯏꯅꯦ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯂꯩꯔꯝꯃꯤꯔꯣ ꯆꯥꯛꯀꯧꯕꯒꯤꯅꯦꯕ ꯏꯁꯥꯗꯤ ꯆꯥꯛꯀꯧꯕ ꯆꯠꯄꯤꯒꯗ꯭ꯔꯥ ꯏꯁꯥꯗꯤ ꯆꯠꯆꯔꯔꯣꯏ ꯀꯩ ꯈꯟꯕꯤꯔꯒꯦ ꯆꯥꯛꯀꯧꯕꯒꯤ ꯄꯣꯂꯤꯁꯇꯔ ꯐꯤ ꯃꯇꯦꯛ ꯑꯃꯃꯝ ꯂꯩꯒꯦꯅ ꯏꯃꯥ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯀꯃꯥꯏꯅ ꯌꯣꯜꯂꯤꯒꯦ ꯃꯃꯥꯡ ꯆꯍꯤꯒ ꯌꯦꯡꯅꯕꯗ ꯍꯟꯗꯛꯁꯤꯗꯤ ꯀꯃꯥꯏꯅ ꯈꯟꯕꯤ ꯍꯟꯗꯛꯅ ꯌꯥꯝ ꯐꯔꯦ ꯅꯍꯥꯟꯃꯨꯛꯀꯤ ꯆꯍꯤꯗꯤ ꯑꯃꯠꯇ ꯁꯤꯠꯇꯦ ꯅꯍꯥꯟꯃꯨꯛ ꯆꯍꯤꯒꯤ ꯐꯤ ꯃꯌꯥꯝꯅꯤ ꯌꯥꯍꯧꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛ ꯆꯥꯛꯀꯧꯅꯤꯅ ꯇꯥꯕꯁꯦ ꯏꯃꯥ ꯍꯣꯏꯗ ꯁꯨꯝ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯊꯃꯣꯏꯗꯅꯦ ꯃꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯂꯩ ꯑꯗꯨꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯂꯦꯞꯁꯜꯂꯛꯑꯕꯗꯤ ꯇꯧꯍꯣꯏꯗꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯀꯜꯆꯔ ꯃꯨꯠꯈꯤꯒꯅꯤ ꯑꯔꯥꯝꯕꯥꯏꯅ ꯀꯧꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯍꯥꯏ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯔꯥꯝꯕꯥꯏꯅ ꯀꯧꯅꯤ ꯍꯥꯏ ꯃꯣꯏꯁꯤꯗ ꯐꯤ ꯅꯨꯡ ꯂꯩꯕ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯁꯨꯅꯦ ꯑꯉꯝꯕ ꯍꯥꯞꯄꯤꯒꯅꯦꯕ ꯃꯇꯥꯏꯗ ꯂꯧꯖꯈꯤꯕꯩꯅꯤ ꯂꯥꯛꯑꯗꯤ ꯑꯩꯁꯨ ꯐꯤ ꯑꯉꯝꯕ ꯄꯤꯊꯣꯛꯀꯅꯦꯕ ꯏꯃꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯁꯨꯝ ꯂꯦꯞꯄꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯃꯨꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯅ ꯆꯥꯛꯀꯧꯕꯁꯤ ꯂꯦꯞꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯄꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯥꯛꯀꯧꯕ ꯆꯠꯄ ꯑꯃꯗꯤ ꯃꯈꯣꯏꯗ ꯇꯝꯅꯕ ꯈꯨꯗꯣꯜ ꯐꯥꯎꯕ ꯏꯃꯥꯁꯤꯡꯅ ꯄꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯍꯧꯔꯤ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯔꯥ ꯏꯁꯥ ꯆꯠꯇꯣꯏꯔꯥ ꯏꯁꯥ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯃꯥꯡꯗ ꯆꯥꯛꯀꯧꯕ ꯂꯦꯞꯄꯨꯔꯒ ꯍꯟꯗꯛ ꯆꯥꯛꯀꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯁꯥꯖꯕ ꯄꯣꯠ ꯆꯩ ꯏꯌꯣꯡꯒꯤ ꯑꯣꯏꯕ ꯐꯤ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯃꯒꯁꯨ ꯄꯨꯔꯒꯁꯨ ꯁꯤꯒꯨꯝꯕꯁꯦ ꯇꯧꯅꯁꯦꯅ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯃꯣꯠꯇ ꯀꯩꯅꯣ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯝ ꯀꯟꯅ ꯀꯦꯅꯤꯡꯕꯗꯤ ꯄꯣꯛꯇꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯁꯨꯒꯅꯨꯗꯩꯅꯦꯕ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯒ ꯂꯥꯛꯄꯅꯤꯅ ꯀꯦꯅꯤꯡꯕ ꯀꯩꯗꯧꯕꯁꯦ ꯀꯌꯥ ꯄꯣꯛꯇ꯭ꯔꯦ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯐꯤꯔꯣꯟ ꯆꯥꯔꯣꯟꯁꯨ ꯑꯝꯇ ꯂꯩꯇꯕꯅꯤꯅ ꯑꯔꯩꯕ ꯄꯩꯁꯥ ꯈꯔ ꯄꯨꯔꯒ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯆꯕꯅꯦ ꯍꯧꯖꯤꯛꯁꯦ ꯀꯥꯏꯗ ꯂꯩꯕꯤꯕꯅꯣ ꯔꯤꯂꯤꯐꯇ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯍꯣꯏ ꯂꯪꯃꯩꯗꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯕꯅꯦ ꯃꯃꯥꯡꯗꯗꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛꯀꯧꯕꯁꯦ ꯂꯦꯞꯄꯨꯔꯦ ꯍꯟꯗꯛ ꯆꯥꯛꯀꯧꯅꯤꯅ ꯍꯥꯏꯅꯕꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯋꯥꯕ ꯃꯈꯩꯁꯨ ꯋꯥꯔꯨꯔꯦꯀꯣ ꯊꯦꯡꯅꯕ ꯃꯈꯩꯁꯨ ꯊꯦꯡꯅꯔꯨꯔꯦ ꯍꯟꯗꯛ ꯈꯛꯇ ꯁꯨꯃꯥꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤꯅ ꯆꯥꯛ ꯀꯧꯕꯤꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯍꯥꯏꯅꯉꯥꯏ ꯂꯩꯇꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯅꯤꯅ ꯍꯥꯏꯅꯕꯁꯤꯗ ꯏꯃꯥꯒꯤ ꯁꯨꯝ ꯏꯌꯣꯡꯗ ꯁꯥꯖꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯌꯣꯜꯂꯤ ꯑꯃꯗꯤ ꯄꯣꯠꯆꯠ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝ ꯁꯤꯠꯂꯦ ꯍꯟꯗꯛꯇꯤ ꯃꯩꯇꯩꯒꯤ ꯐꯤ ꯉꯥꯛꯇ ꯌꯥꯝꯅ ꯁꯤꯠꯂꯦ ꯅꯍꯥꯟꯈꯩ ꯀꯨꯝꯍꯩꯗꯒꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯅ ꯍꯦꯟꯅ ꯁꯤꯠꯂꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯅꯦ ꯍꯟꯗꯛꯀꯤ ꯏꯍꯣꯡꯅ ꯍꯦꯟꯅ ꯁꯤꯠꯂꯦ ꯏꯃꯥꯗꯤ ꯆꯥꯛꯀꯧꯕ ꯆꯠꯄꯤꯒꯗ꯭ꯔꯥ ꯆꯠꯀꯅꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯃꯥꯡ ꯆꯍꯤ ꯂꯦꯞꯄꯨꯔꯒ ꯍꯟꯗꯛ ꯆꯥꯛꯀꯧꯕ ꯆꯠꯄꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯗꯤ ꯀꯩꯅꯣ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯔꯣ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯊꯣꯛ ꯐꯤꯔꯣꯜꯕꯨ ꯑꯣꯏꯔꯣ ꯆꯥꯅ ꯊꯛꯅꯕꯕꯨ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯁꯦ ꯉꯥꯛꯇ ꯁꯤꯖꯤꯟꯅꯁꯦꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯂꯥꯎꯗꯨꯅꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯩ ꯊꯝꯅꯤꯡꯒꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯄꯨꯊꯣꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯅ ꯃꯌꯥꯝꯗꯒꯤ ꯑꯝꯇ ꯇꯥꯗꯦ ꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯐꯖꯩ ꯑꯩꯁꯨ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯑꯝꯇ ꯌꯦꯡꯖꯒꯦꯅ ꯏꯃꯥꯟꯅꯕꯤꯁꯤꯒ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯇꯧꯕꯁꯦ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯁꯨ ꯑꯩ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯒꯤ ꯃꯣꯠꯇꯗꯤ ꯀꯩ ꯂꯩ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯆꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥꯅ ꯈꯟꯖꯩꯌꯦ
ꯃꯊꯪꯒꯤ ꯆꯍꯤꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯈꯔ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯠ ꯁꯥ ꯍꯩꯔꯕ ꯍꯦꯟꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯏꯌꯣꯡꯗ ꯁꯥꯖꯕ ꯐꯤꯔꯣꯜ ꯄꯣꯠ ꯆꯩ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯁꯧꯒꯠꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯂꯤ ꯑꯗꯨꯒ ꯂꯝꯒꯤ ꯁꯟꯅ ꯃꯆꯤ ꯁꯥꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯖꯕ ꯄꯣꯠꯊꯣꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯁꯧꯒꯠꯃꯤꯟꯅꯁꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯄꯣꯠ ꯆꯩ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯖꯔꯤ ꯃꯤꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯁꯤ SKTV ꯅ꯭ꯌꯨꯁꯀꯤ ꯆꯤꯐ ꯔꯤꯄꯣꯔꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯟꯒ ꯂꯣꯏꯅꯅ ꯑꯩ ꯏꯁꯥꯃꯛ ꯌꯥꯏꯐꯕꯤ ꯇꯥꯎꯔꯦꯝ ꯏꯃꯥ ꯀꯩꯊꯦꯜ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯂꯣꯏꯅꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯆꯕ ꯁꯥꯖꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯈꯪꯃꯤꯟꯅꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯟ ꯂꯝꯗꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯝ ꯀꯣꯝꯂꯥ ꯌꯨꯕꯤ ꯂꯐꯣꯏ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯩ ꯔꯥꯁꯤꯡ ꯄꯨꯅꯔꯝꯕꯗꯒꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯁꯤꯡꯗ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯄꯨꯅꯔꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯉꯁꯤꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯖꯕ ꯄꯣꯠꯊꯣꯛꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ 8 ꯐꯨꯠ ꯍꯥꯏꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯄ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯖꯕ ꯑꯥꯎꯠꯂꯦꯠ ꯑꯁꯤꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ Tarit food ki hek changbaga mayam do hujik ubiribasi gula leire adagi sakhau gula makhan makhan mayam leire sumnasu tarit kapok mayam leire mayam si iramdam da sajaba ngaktani ado sida leibi mayam se aina thawoina phasana khangragasu haidi sida manung sida leiriba khogi miyoiga amutang khangminagi tanjal lawjase am the ming ai gi ming birbal chingangbam tarit food sigi founder ado mafam sida phangbiribase kai kai oigadam na amutang hai sisina chahau gi gula ni ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯥꯎꯗꯒꯤ ꯁꯥꯖꯕ ꯃꯦꯟ ꯑꯣꯏꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯑꯩꯈꯣꯏꯗ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯃꯄꯥꯟꯗꯒꯤꯒ ꯃꯌꯥꯝ ꯄꯨꯁꯜꯂꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯒꯨꯂꯥꯞ ꯖꯥꯃꯨꯟꯁꯤꯗꯤ ꯑꯗꯨꯒ ꯆꯥꯛꯍꯥꯎꯒꯤ ꯒꯨꯂꯥꯁꯤꯗꯤ ꯑꯩꯈꯣꯏ ꯆꯍꯤ 3-4 ꯁꯨꯖꯔꯦ ꯇꯧꯖꯕ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯈꯤꯕꯁꯦ ꯑꯗꯨꯒ ꯒꯨꯂꯥꯞ ꯖꯥꯃꯨꯟꯁꯤꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯒꯨꯂꯥꯞ ꯖꯥꯃꯨꯟꯁꯦ ꯃꯌꯥꯝ ꯁꯨꯝ ꯄꯨꯁꯜꯂꯛꯄꯁꯦ ꯁꯨꯝ ꯎꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯈꯔ मार्केटदगी खितंग शेयर लहौबा याय खल्लगा को मणिपुरदगी खितंग तहौबा याय खल्लगा अखोइना गुलाब जामुन जो हंतक चहीदगी मु इंट्रोड्यूस तौजबा अदु गुला मैम से अखोइगी निंगोल चाकोबगी ओइनदी निंगोल सिंगना ख्वाइदगी मरु ओइबा हाइदी गुला से यामना मैंडेटरी इंपोर्टेंट ओइना खनरी बनी अतो सिगी गुला मैम से अखोइगी पुथोकपा कांदा अखोइगी सिगी डिमांड एंड सप्लाई गुमगदी कमाइना थमिनी चाहौ गुला सिटी लाइपक फबदगी हाइगत्रा अदुम हेक हौरकपा चहीदगी अदुम डिमांड सिंग असि बावदा अदुम फजन पीबा ngami adage demand je fajana lai hoina píba ngamda adum stock hoina prepare tawjaba stock to chai khuding edum loi chahau gala simadi aduga gulab jamun simadi hantak chahina ham hawdokpanina hoji fawgi demand chu dum fajana lai gulab jamun chu haibadi hoji kandi manipur da su hoigi malebang sibagi su mayam di thelam phawna bani na bako aduda hoigi made in manipur product sing je yamna ju mayamna support tawbi haitare adna mayam support tawbi bani na होगी तारीत की ब्रांड पुथोकचब मयाम से तुम फजना हजि फाउदी चली अनिमा तारीत फूड हाइना थोलिबा मिंग थोन से सि करी वखलोन दगी थोन गिबनो अदुगा हजि हजि कोई सोंगी दुकान से लेजरिबा एम्प्लॉई सिंग दि क्या मुक्ति थब हाप ngambirage तो सब कोई तारीत थोन गिबसे अखोइगी अखोइना सुम ब्रांड नेम थिजरपदा मिना जो हेक हाइबा लाइबा तबदबु ब्रांड दो हयंग मपान दा चलप कांदा मणिपुर दगी होगिबा रूट्स तो खंगदबा ब्रांड अमा जो कोइना सुम वही मैम से थिरपदा अदे तारेत हाइबा पोट से मणिपुर की ओइनदी यामना मरु ओइबा नंबर अमने न खनजबको अदुगा फैक्टर अनि हुम जे खल्लगा अखोइना तारेत से थोनजगिबने अदुगा होजिकी थबक की मतंग अदुगा होजिक से फुल टाइम ओइना अखोइ मी कुनगा मंगामुक थबक तौजरी अदुगा स्पेशली चाकोबा मनुंग सिगी काइकादरे सिदना पार्ट टाइम दो ओइना
ꯑꯩꯈꯣꯏ ꯃꯤ 30-35 ꯐꯥꯎꯗ ꯑꯗꯨꯝ ꯁꯤꯅ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯄꯣꯠꯊꯣꯛꯁꯦ ꯌꯣꯛꯈꯠꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕꯒꯤ ꯒꯤꯐꯇꯤꯡ ꯑꯥꯏꯗꯤꯌꯥꯁꯨ ꯄꯤꯁꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯄꯣꯠꯊꯣꯛꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯁꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯁꯤꯁꯦ ꯑꯩꯅ ꯑꯩꯒꯤ ꯆꯥꯛꯍꯥꯎꯒꯤ ꯒꯨꯂꯥ ꯄꯨꯊꯣꯛꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤꯗ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯒꯦ ꯑꯩꯈꯣꯏꯅ ꯆꯥꯛꯍꯥꯎ ꯒꯨꯂꯥꯁꯦ ꯑꯩꯅ ꯈꯤꯇꯪ ꯄꯨꯊꯣꯛꯄꯁꯤꯗ ꯑꯩꯅ ꯂꯧꯖꯔꯤ ꯁ꯭ꯋꯤꯠꯁꯀꯤ ꯔꯣꯜ ꯈꯛꯇꯅꯦꯕꯀꯣ ꯁ꯭ꯋꯤꯠꯁ ꯅꯠꯇꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯗ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯑꯅꯝꯕꯅ ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯄ꯭ꯔꯗꯛ ꯑꯃꯃꯝ ꯄꯥꯏꯅꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯏꯀꯣꯅꯣꯃꯤꯁꯤꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯅꯤ ꯈꯜꯂꯤ ꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯜꯂꯤ ꯂꯩꯀꯥꯏꯗꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯛꯖꯤꯕꯤꯁꯟ ꯀꯝꯁꯦꯜ ꯃꯌꯥꯝ ꯄꯥꯡꯊꯣꯛꯂꯤꯁꯦ ꯃꯈꯜꯁꯤꯗ ꯐꯪꯉꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯆꯕ ꯄꯣꯠꯊꯣꯛꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯤꯗ ꯐꯪꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯁꯥꯖꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯍꯦꯟꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯆꯥꯎꯅ ꯂꯩꯔꯤ ꯁꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯌꯥꯝ ꯑꯃꯇꯪ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯪꯕꯤꯔꯤꯁꯦ ꯀꯩ ꯑꯣꯏꯕꯤꯒꯗꯕꯅꯣ ꯑꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯙꯨꯞꯀꯨꯝꯕ ꯑꯗꯒꯤ ꯀꯦꯟꯗꯜ ꯑꯗꯒꯤ ꯑꯁꯤꯒꯨꯝꯕ ꯉꯥ ꯍꯥꯞꯅꯅꯕꯒꯤ ꯄꯣꯂꯥꯡ ꯀꯣ ꯑꯗꯒꯤ ꯀ꯭ꯔꯥꯐꯀꯤ ꯑꯣꯏꯔꯣꯝꯗꯅ ꯁꯤꯒꯨꯝꯕ ꯀꯧꯅꯥꯒꯤ ꯑꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯦꯒ ꯁꯤꯒꯨꯝꯕꯁꯤ ꯌꯣꯟꯖꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥꯝ ꯁꯤꯠꯄꯤꯔꯒꯦ ꯁꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ 8,000-9,000 ꯁꯤꯠꯆꯔꯦ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯦꯀꯣ ꯑꯗꯨꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯨꯝꯕ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯂꯥꯛꯄ ꯃꯇꯝꯗ ꯏꯔꯝꯗꯝꯗ ꯁꯥꯖꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯃꯤꯟꯅꯁꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯥꯡꯂꯣꯝꯗ ꯆꯠꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ SKTV ꯅ꯭ꯌꯨꯁꯀꯤ ꯆꯤꯐ ꯔꯤꯄꯣꯔꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟꯒ ꯂꯣꯏꯅꯅ ꯑꯩ ꯄꯥꯎꯗꯝꯖꯔꯤꯕꯤ ꯚꯤꯛꯇꯣꯔꯤꯌꯥ ꯔꯥꯖꯀꯨꯃꯥꯔꯤ SKTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯈꯛ ꯊꯣꯛꯄ ꯑꯃꯨꯛꯇꯪ ꯈꯛ ꯂꯥꯛꯄ ꯅꯤꯉꯣꯜꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯧꯔꯥꯡꯅ ꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠꯅꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯕꯨ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯤꯡꯕ ꯀꯌꯥꯅ ꯑꯩꯈꯣꯏ ꯃꯐꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯕꯨ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨꯒ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯤꯗ ꯃꯈꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯕꯣꯛ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨ ꯆꯪꯁꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯕꯣ ꯑꯩꯈꯣꯏꯁꯦ SKTVꯗꯩ ꯂꯥꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯗꯅ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯒꯦ ꯕꯣꯛ ꯍꯣꯏ ꯑꯗꯒꯤ ꯏꯆꯦ ꯑꯗꯩ ꯏꯅꯝ ꯍꯣꯏ ꯃꯌꯥꯝꯁꯨ ꯂꯩꯕ ꯎꯏ ꯑꯗꯨ ꯕꯣꯛꯀ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯀꯗꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯪꯁꯊꯥꯟꯁꯤꯡꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯕꯥꯇꯣꯟ ꯇꯧꯋꯦꯅ ꯇꯥꯖꯩꯌꯦꯕꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯗꯩꯗ ꯀꯔꯤ ꯐꯥꯎꯋꯤꯕꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯋꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯆꯥ ꯆꯥꯃꯤꯟꯅꯒꯗꯧꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤꯅꯀꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯑꯦꯕ ꯀꯞꯅꯤꯡꯉꯤ ꯑꯗꯣ ꯃꯐꯝꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯟꯗꯛ ꯕꯣ ꯍꯣꯏ ꯆꯠꯇꯣꯏꯁꯦ ꯁꯤ ꯊꯤꯅꯨꯡꯒꯩꯗꯅꯤ ꯁꯤ ꯃꯈꯥꯗ
ꯅꯤꯡꯊꯧ ꯃꯈꯥꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯁꯦ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯒꯦꯕꯣ ꯄꯨꯂꯞꯅ 140 ꯑꯁꯤꯗ ꯂꯩꯕꯗꯤ ꯑꯗꯨ 200 ꯐꯥꯔꯤꯕ ꯐꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯁꯥꯏꯠꯇ ꯃꯌꯥꯝ ꯂꯩꯅꯈ꯭ꯔꯦ ꯚꯔꯥꯗ ꯀꯩꯗ ꯈꯔꯇꯪꯅꯤ ꯁꯤ ꯂꯩ ꯅꯨꯄꯥꯔꯣꯝꯗ ꯈꯔ ꯅꯨꯄꯤꯔꯣꯝ ꯈꯔ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯇꯧꯈꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯍꯥꯏꯗꯤ ꯕꯣꯕꯣ ꯍꯣꯏ ꯃꯇꯝꯗꯨꯗꯗꯤ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯆꯠꯂꯤꯀꯣ ꯍꯟꯗꯛꯅ ꯑꯃꯨꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗꯒꯤ ꯆꯠꯇꯣꯏꯅꯤ ꯑꯗꯨꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯒ ꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯃꯥꯡꯉꯩꯗꯅ ꯑꯩꯈꯣꯏꯅ ꯏꯔꯥꯡꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥꯒꯤ ꯍꯤꯗꯥꯟꯅꯕꯒꯨꯝꯕꯁꯨ ꯍꯦꯛ ꯇꯧꯅꯩꯗꯅꯀꯣ ꯃꯕꯨꯡ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯅꯤꯉꯣꯜ ꯃꯣꯏꯒꯤ ꯃꯧ ꯃꯁꯦꯟꯗꯒꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯎꯅꯕ ꯍꯣꯏ ꯑꯗꯨꯝꯕꯁꯦ ꯍꯟꯗꯛꯀꯤꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯁꯦ ꯑꯝꯇ ꯅꯠꯇꯕꯤꯗ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯁꯤꯗꯩꯗ ꯑꯣꯏꯅ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯊꯥꯖꯖꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯕꯨ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯦ ꯃꯨꯠꯈꯤꯗꯣꯔꯦꯕꯒꯤ ꯃꯑꯣꯡꯗꯅꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯅ ꯇꯧꯔꯛꯏꯁꯦ ꯃꯨꯠꯈꯤꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯏꯕꯦꯝ ꯄꯨꯛꯅꯤꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯏꯆꯥꯁꯤꯡ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯛꯏꯁꯦ ꯍꯣꯏ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯐꯥꯎꯏꯀꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨꯗꯒꯤꯗꯤ ꯍꯣꯏ ꯆꯪꯁꯜꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯛꯏꯁꯤꯡꯅꯕꯨꯗꯤ ꯃꯔꯤꯗꯣ ꯇꯠꯅꯗꯅꯕ ꯇꯧꯔꯛꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯪꯒꯣꯜ ꯉꯥꯝꯕꯤ ꯀꯣꯂꯦꯖꯀꯤ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯑꯗꯒꯤ ꯅꯦꯅꯦ ꯍꯣꯏꯀꯣ ꯑꯍꯟ ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯟꯗꯜ ꯁꯥꯕ ꯀꯩꯀꯩꯁꯨ ꯎꯏ ꯑꯗꯒꯤ ꯕꯥꯁꯀꯦꯠ ꯁꯥꯕꯁꯨ ꯎꯏ ꯑꯗꯣ ꯆꯪꯁꯜꯂꯒ ꯋꯥꯔꯤ ꯁꯥꯁꯦ ꯅꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯉꯥꯛꯇꯪ ꯌꯦꯠ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯍꯣꯡꯇꯣꯛꯑꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗꯪ ꯇꯥꯅꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜꯗ ꯌꯥꯝꯅ ꯈꯟꯖꯩ ꯑꯄꯦꯟꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯄꯦꯟꯕꯒꯤ ꯃꯇꯝ ꯊꯝꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯈꯪꯗꯦ ꯄꯦꯟꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃꯅꯤ ꯐꯨꯝꯃꯒ ꯂꯩꯔꯤꯁꯦ ꯈꯨꯗꯤꯡꯃꯛꯇꯨ ꯑꯣꯏꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯅ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠ ꯑꯃꯅꯤꯀꯣꯅꯦ ꯗꯈꯤꯅꯥ ꯍꯤꯗꯥꯟꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯈꯤꯕ ꯎꯖꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯗꯤ ꯂꯩꯖꯕ ꯈꯔ ꯁꯦꯠ ꯆꯥꯔꯒ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯀꯧꯔꯛꯄꯁꯤꯗ ꯆꯠꯄ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤꯁꯨ ꯉꯝꯖꯕ ꯈꯔ ꯊꯣꯡ ꯊꯥꯛꯑꯒ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯂꯤꯄꯨꯟꯗꯨꯃ ꯍꯦꯟꯅ ꯆꯦꯠꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯁꯛꯇꯨ ꯎꯕ ꯐꯪꯒꯅꯤꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗꯅꯤꯅꯦ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯄꯦꯟꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯣ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯋꯥ ꯑꯅꯥ ꯀꯥꯎꯊꯣꯛꯑꯒ ꯏꯆꯥꯁꯤꯡꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯁꯨ ꯆꯠꯁꯤ ꯌꯥꯗꯅ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯗꯈꯤꯅꯥ ꯍꯤꯗꯥꯟꯅꯕꯒꯤ ꯃꯍꯨꯠꯇꯗꯤ ꯉꯝꯖꯕ ꯅꯠꯇ꯭ꯔꯒ ꯉꯝꯖꯗꯕ ꯅꯠꯇ꯭ꯔꯒ ꯄꯤꯔꯛꯇꯕ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅ ꯄꯤꯔꯛꯄ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯏꯅꯝꯃ ꯕꯥꯁꯀꯦꯠꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯔꯤ ꯀꯂꯔꯁꯤꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯕꯥꯁꯀꯦꯠ ꯁꯥꯔꯤꯕ ꯑꯗꯨꯒ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯔꯤꯕ ꯁꯤꯁꯦ ꯑꯗꯨꯝ ꯁꯥꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯤꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯀꯦꯟꯗꯜ ꯀꯩꯀꯥꯁꯦ ꯍꯟꯗꯛ ꯗꯤꯋꯥꯂꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯥꯖꯕꯅꯦꯕꯀꯣ ꯁꯥꯖꯕꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯩꯝꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯁꯤꯡꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯎꯕꯤꯕꯗ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯒꯤꯗꯤ ꯍꯟꯗꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯩꯀꯥꯁꯨ ꯐꯖꯅ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯗꯨꯗ ꯗꯤꯋꯥꯂꯤꯁꯤꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤꯅ ꯃꯌꯥꯝꯅ ꯈꯟꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯑꯗꯨꯝ ꯈꯔ ꯂꯩꯀꯥꯏꯒꯤ ꯑꯗꯩ ꯃꯌꯨꯝꯗ ꯊꯥꯅꯕꯒꯤꯀோ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯂꯧꯕ ꯂꯥꯛꯄꯤꯔꯦ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝꯇ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯇꯕꯅꯤ나 ꯅꯣꯏꯅ ꯀꯦꯟꯗꯜꯒꯨꯝꯕ ꯕꯦꯛꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯁꯤꯒꯨꯝꯕ ꯀꯩꯀꯥꯁꯦ ꯁꯥꯖꯜꯂꯒ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯥꯖꯕꯗꯤ ꯄꯤꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯤ ꯍꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜ ꯉꯥꯝꯕꯤ ꯀꯦꯝꯞꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯆꯥꯔ ꯁꯥꯔꯝꯃꯦꯀꯣ ꯑꯆꯥꯔꯗꯣ ꯑꯍꯨꯝꯂꯛꯇꯤ ꯂꯧꯕ ꯂꯥꯛꯄꯤꯈ꯭ꯔꯦ ꯑꯆꯥꯔ ꯉꯥꯛꯇꯪꯒꯤ ꯑꯗꯣ ꯃꯣꯏꯅ ꯑꯆꯥꯔꯁꯤꯗꯤ ꯃꯤꯅ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯈꯣꯠꯄ ꯑꯃ ꯇꯧꯅꯕꯅꯤꯅ
ꯑꯆꯥꯔ ꯁꯥꯕꯤꯔꯅꯨ ꯀꯦꯟꯗꯜꯒꯨꯝꯕ ꯕꯦꯒꯀꯨꯝꯕ ꯃꯣꯔꯥꯒꯨꯝꯕ ꯁꯥꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯀꯣ ꯑꯗꯣ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯁꯥꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯀꯥꯟꯗ ꯃꯈꯣꯏꯅꯁꯨ ꯄꯣꯠ ꯌꯣꯟꯕꯤꯒꯅꯨ ꯑꯗꯩ ꯂꯩꯀꯥꯏ ꯈꯨꯜꯂꯛꯇ ꯆꯠꯂꯒ ꯌꯣꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯌꯣꯟꯖꯔꯣꯏꯒꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯏꯀꯥꯏ ꯍꯥꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯀꯅꯥꯅꯁꯨ ꯁꯨꯃꯥꯏꯅ ꯍꯤꯡꯅꯤꯡꯕ ꯅꯠꯇꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯟꯖꯦꯟꯅꯔꯒ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯪꯗꯁꯨ ꯃꯪꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯂꯥꯟꯖꯦꯜꯂꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯈꯔ ꯑꯃꯅꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯆꯠꯄꯗꯁꯨ ꯈꯔ ꯃꯤꯠꯌꯦꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯥꯟꯖꯦꯜꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯦꯜꯂꯛꯅꯤꯡꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯏꯌꯨꯝ ꯏꯀꯩ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔ ꯅꯤꯉꯣꯜꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯛꯏꯅꯤꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯌꯥꯝ ꯆꯥꯎꯅ ꯐꯝꯃꯒ ꯂꯩꯖꯔꯒ ꯌꯥꯝꯅ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯏꯪꯅ ꯍꯤꯡꯖꯔꯝꯃꯦ ꯍꯥꯏꯕ ꯑꯗꯣ ꯈꯪꯍꯧꯗꯅ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯦ ꯂꯥꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯁꯦ ꯆꯦꯜꯂꯛꯄ ꯃꯇꯝꯁꯤꯗ ꯏꯆꯥ ꯊꯥꯛꯇꯕ ꯌꯥꯗꯦ ꯍꯣꯏ ꯆꯥꯕꯗꯤ ꯁꯔꯀꯥꯔꯅ ꯌꯥꯝ ꯐꯖꯅ ꯄꯤꯕꯤꯔꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯄꯤꯕꯤ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯨꯡꯅꯕꯗꯗꯤ ꯂꯣꯏꯅ ꯇꯧꯕꯤꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯒꯤ ꯁꯔꯀꯥꯔꯅ ꯁꯤ ꯁꯥꯎ ꯍꯥꯏꯗꯅ ꯄꯩꯁꯥ ꯄꯤꯊꯔꯛꯄꯁꯨ ꯅꯠꯇꯕꯅꯤ나 이사기 खर लेजब पैसादुना खतंग अंगांगी पुथोक्चरगा अंगांसिंगी पैसा नुंसा अचापो मक्ता चारासु मफी मरोन मक्तासु थोनिंगी खोइनको इबुंग इबा अरामबाईगी इबुंग इबा सिंगसिना तौबिरेसि याम हरावे हाइनिंग आइ लेतनासु अरामबाई सिंगजे अखोइगी माइकैतगी यामना थागली मतुंगदसु सिदगी हेना चाउना तौबा ngambibasु ओइजसनुको अदुदुगा अखोइना दखिना याम पामबगी अखोइ हराउबा नते इबुंग इपासिंगना अखोइजे कना लेजद्रे हाइदरा मबुंग मपास अमनी हायरगा सागा मोइना अखोइबु चाकचरा मचासी हायरगा चाकौबो कौबिबदो अखोइजे याम तावै याम नुगाइतेबा अखोइ सेंगना सोएबको चुचानपुरदा अखोइगी इरमदमदो अखोइसे याम चटनिंगे पोंगनफम लमदनमे कनानासु चटनिंगोइदनो रिलीफ कैम्पसिदा खयाम कुइना अखोइसे सुमाइना थमदना सुमाइना लेखिदोइनो अदुसु हाइजनिंगे अदगिदी अरोइबदा अखोइना हौजिक युमदा हंद्रि फाउगिदी अखोइने निंगबदी पुरादी थुंगदबनी नत्रे अदुबु सेंथो लेंबी लेते हाइदना अखोइना केमदा साजरिबा सिंसे अदुम तोइना अथुबा मतमदा लौबा लाओ हाइजनिंगे सिखा हाइरगा लुसिन हो याम फजबा हाइबिबनिको इनमना खोगी हुजिक लेरिबा कय हाइनी इरांग सिसु अथुबा मतमदा नेमथरगा हानगी पुंसी मरेलदा खो खुदिंगमक लेबा फंग हो माने इसागी यूमदा चनिंगदबा बुकना यावगे रिलीफ कैम्प से इवाना तोंगान हाइतारेको इवाना तोंगान इसाना तोंगान एखोइना तोंगान लेबसे सही एनी फाजलकदोरे असुमाइना करम मीना सुमाइना लेनिंगदोइनोबा इचाना कनो मचाबगे हाइबा मक्ता ओइरो अखोइना निंगथुंगना यूमदा तौबा दुमाइना दी तौबा ngamjadre khatang luna khanbiraga अखोई इसागी यूमदा हंजलबदो अखोइगी अपाम्बने निंगोन सिंगे हंदक चहीगी ओइना दखिना ओइना तौबियो हाइबसे हाइजनिंगे कमिटी की माइगैदगी मतेंग पांगे मखोइ मयामगी ओइना को मेचिन लेबसी हाइदी सी पोथोक सिंगे साबदा कमिटी की माइगैसिंगे मतेंग पांगिए अदो सी हानादी साबा हाइबा नते नत्रा अदो सी हिदा लाकाना सारिनेबको सी जाम फजै डिस्पोदा हापो तोइरो सिसे ओदा हापगा तौबियोना सिंगगा थमबा हातारे लौजगेना को अदुगी मोइ सिंगबगी साबा अदो मोइ सिगी सी साबैदी कय हाइनी मोइ ट्रेनिंग गुम्बा मोइ मी लागा तंबीब्रा कमाय तौगे साना तुम फोन दे यंगा साबा फोन दे यंगा अदो कैंडल साबसु यावरे अदगी सर्फ गुम्बसु मैम अमा साखिबा तौरेको अदगी सी बास्केट सु तौवे बास्केट सिदि साबा है लोय हैब्रो इना मोय सिगी होय बास्केट सिदि खोइ साइ साना दुम हाइदी साजारागा दुम जोंजाबा हातारे दुम मोना सुदौबो लाकने हादि साइ साइ खरा लेजाना साबो खोइ कैंडल साबा गुम्बसिदि कमिटी की साइडगी याम टिम पाके इसागी यूम हाइबसी फुरा दलान साबा नत्रगा सादबा कशु थोदोकपा लेत्रगसु थबक वाना चलुरगा इसागी यूमदा ngahakdang पोथाजबा फंगबा हाइबसिदा पेनबसी मिय खुदिंगमक्ते पेनबा ngakतनी अदुगा पांथोकलिबा थौरम खुदिंगमक अखोइ यूमदगी लोइनमक लेरगा पांथोकपा अदुगा सरुक यानिंगबसु ngakतनी अदुबु इरांग असिना मरम ओइरगा यूमदगी असिगुम्बा नुंगाइरबा कुमै हराउसिंग असि यावबो फंगद्रगसु मफम मफम दे लेरिबा कोइगी नुशिरबा
Arambai Tengolgi Ibung Ipwasing loinana tongan-tonganba sangsthanansinggi Ibung Ipwasingna mafam asida leiriba ningol oibising aduga angangsing haiba tare ningol chakauba satpada ningol oibi khaktangna nate nungaibase macha oiriba angang pikliba makoina so adugi matik nungaibase phawribane makoi thamoida aduna sigi oiba mikupse akoigi Arambai Tengolgi Ibung Ipwasing aduga topa sangsthangi Ibung Ipwasingna waton tawbiraga akoi iche ichal leiriba mafam sida ine sing ima sing makoina ningol chakauba satkadauri adubu yamna maru oiribadi relief camp te leiriba miyoi singna masa masagi khutsa haibana maram oirakanda tongan ba pothok mayam ama sari kudam oina khoigi ain hojik paizari ba candle adu diwali ga su mari lenana candle mayam sik amna machu gi oiba candle mayam ama sari aduga basket na chingba su sai aduga tongan ba bukul dhup adagi pothok mayam ama surf na chingba mayam ama sari adu makoina sari ba pothok singsi masi yolaga makoigi yum kai sanaba aduga sanalupa lepsan gadaba amata nate Karasi yonjaraga sidagi phangakpa senfam kharaduna masa masagi leiriba angangsing aduga imung manunggi oiba khara khazik mateng oiragadi haidana khanduna sidagi senthok adu yamna thokani haibagi asa tawdana yonjaribani aduna mayamna su handaki ningol chakobase hena koigi puarida ningsing ningai oiba yamna aduke matik magul leiba ningol chakoba ama mayam puna ohenminasi hairagadi relief camp ta sajariba ichi ilsal sing aduga ibung ipwasingna semja sajariba pothok singse aikoina leirakanda ningol oibisingna su mapam lamdumna chatpa matamda pothok singsi relief camp tagi leiraga pubiba aduga mabung mapwa oibasingna su mache masal sing lakpa matamda khudoloina tambadu relief camp te leiriba sajariba pothok singsi leiraga lobiraga sigi pothok singsi oina khudol tambiraga di puarida hena ningsing ningai oiba yamna aduki matik mabung mapwa sing gi marakta leiba mari aduga miyoi kanglup khudingmakta thamoigi oiba mari hena chesinba adugumba yamna nushiba nungaiba adugumba ningol chakauba ama mayam puna oiminasi haiba wafam thamjage ai haksu machu gi candle se khara lawjar e asmain tawdana mayam su relief camp ta chatpiraga makoina sajariba pothok singdu lawraga yamna nungaiba yamna nungshiningai oiba leiriba miyoi kanglup singi manungda adugumba thamoigi oiba nusibagi maridu hena chesinba adugumba ningol chakauba ama oirasanu haiba wafamsi SKTV gi maikaidagi thamjabaga loinana SKTV gi chief reporter Khetrimayum Premchandga loinana Merina Oinam Ningthokong Chahi amaga thamanga henjilaklaba irang asida amangata kaya thokre laibak thiba thodok asida mioi kaya ama lekhidre kaya amana thiba khangdri amadi imung manung kaya lanjinaduna ngasi fawba wana leinari athuba matamda irang asi nemthaduna amuk khanna lamdam asida ingtappa nungaya phaba purakduna mayam punna nungsi chanana hingminarasi haiduna SKTV gi maikaidagi mayam pumna makpu yaifa thaujal pibaga loinana paujinjai SKTV ki maikaidagi ningol singda yaifa paujel pizari